Amit Shahna Governor Chief Secretary Kauduna Manipur gi Phibam review tawkhre Manipur da anau balengak sembagi wafam di khana khidra hari 2026 ki sahi haubaga loinana Union Home Minister Amit Shahna mayai tangba loduna Manipur da President rule thamliba asigi matam tensilakpaga loinana ngasi high level review ama pangthoktuna Manipur gi haujik oiriba phibam singi matangda khana khre panba yabade haujik Manipur da thamliba PR asigi matam asi sahi asigi February 12 phawba Central Government sangdokhibani ngasi Home Minister Amit Shahna share loduna pangthokhiba Manipur gi high level review meeting aduda Manipur gi Governor Ajay Kumar Bala Government Security Advisor Kuldip Singh, Chief Secretary P.K. Goel, DGP Rajiv Singh, amadi Ministry of Home Affairs ki makok tongba functionary Singh Sarugya ki haina awangba thaki source asina phongdokle. Source asina makha taraduna Manipur ki Governor, DGP Security Advisor, Chief Secretary ki apunba delegate ase ngarang Delhi da meeting asi pangthoknabagi damak thungkhibani. Pangthokkadoriba meeting asigi agenda asi maruina Manipur ki law and order security arrangement amasung Manipur state ta paikhaliba sakhot thorangi thabak thoram singi matangdani haiki. Union Home Minister mayai tangba loduna ngasi Delhi da pangthokkiba review meeting aduda Manipur ki hauji oiriba law and order ki masi ground level dagi hauraga top decision sing khana khibaga loinana hauji irang mayok nariba Manipur state ta irang laksenanaba thamleba Central Security Force sing deployment ki matang da khanaraduna Manipur da makha tana violence oiba pamdaba tawdok sing thokna bagi damak deploy tawriba security sing gi marakta yamna nikthina coordination pina hannaba amade yamna maru aina ngasi pangthokkiba review meeting aduda Manipur state ta paikhaliba sakha thorangi thabak sing khumang chawsuna paikhan hanbada natana irang asina sokhalaba community sing da sakha thorangi thabak sing asi hakthengnana kanaba pihannaba asina singba sing khana ke hairi official source na makhata na hai ngasi Home Minister na share loduna pangthokkiba high level review meeting aduda PR thamliba Manipur da anoba popular government ama thamduna state ki mihut sing na salaiba government ama thamhanabagi warep logadra haina khanarubane adubo Manipur state ki oina anoba sarkar sembagi wafam di meeting aduda khana khide hairi panba yabdi Chief Minister N Biren Singh na lusingba BJP ki government adu Chief Minister masamak na resign tawkhibadagi Manipur state PR thamduna lakhibani masigi mathakta parliament session makhata na mamang sahigi August thadagi amuk sahi asigi February 12 phawba Manipur da PR thambagi matam ase sangdokhibani hari ITI gate mamang da bom thamjilam le hari Anoba sahi 2026 ki haurakpagi ihan hanba oina ngasi Lilong police station ki manung chanba Lilong sabok marin khulda leiba ITI gate mamang da sakangdaba singna Chinese hand grenade ama thamjilam le hari thawdo asigi matang da press na phangba paw gi matung ina de ngase yo pu tare lom taba matam da mafam at sathok sen tawriba miyoi singna yamna singna ninga aba posak ama ITI gate mamang da leiba ubadagi Lilong police ta paw piraba matung police team ama laktuna yengsilabada bom oiram khibane loinana mafam da Manipur police ki bomb detection amasung bomb disposal squad sing laktuna ayo pung tara makharong taba da bom adu aswengam yaudana lokhalaga defuse tawkhre hari Nomai kapna khre ngase upung taret makharom tabada Kamjong district ki Yengau Pokpi thana Marinthel amasung Kabo Tampa ki lonaba border pillar number 87 manakta KNA amasung Manipur gi lal hobu singa kanamo da khutthona khre hairi pawsuna makhata na hairi badi nomai kapna badu numidang waram pung nipan makhai taba phawba sathake nakalani na nomai kapna ki ba bom na singba kya su sijana ke khutthona badu da asiana amasung asopan kya yarombi yai haina thajanare adobu chapchaba press na confirm oibadi ngamdre confirm oiba paw gi source amagi matungina de khutthona badu da pukilal holok KNA ki maike da sauna asiana amasung aso open kya nang ki hairi amarom da khutthona baduna maram oiraga Indo Myanmar border gi Manipur rom thangba maike da ahenba security force ing thomjindana mekupna homsing lai khre hairi Meghalaya ki West Jayantia district ka Bangladesh ka lonaba border paringda numidang gi matamda curfew thamkhre Bharat ka yumlo nariba Bangladesh ta hojik oirakliba hingsa gi phibam sing asi yenglaga Meghalaya gi West Jayantia district ki Disina district adugi Bangladesh ka taina bangam khai paringda numidang gi matamda curfew thamkhre hingsa mayok nariba Bangladesh ka Meghalaya ga kilometer samri ga nipum do sangna ngam khai lonai ngam khai gi lamasugi meter sani na konbu mafam sing da numidang waram pung taruk tagi ayuk pung taruk phawba curfew gani sarkar gi serol asina hai West Jayantia district asima hausadagi ain kaina narolda mitop sanglak palal hoba sing satok sen tawba smuggler singi thabak tawba amasung district asugi law and order da singnarakpa aina yadaba thabak kaya mayokna duna leiba district ni numidang gi matamda asuguma thawdo asi hena thokhalle maduna Bangladesh ka Meghalaya ga tainaba border paring gi meter sani na konba mafam da curfew thamduna section thorangi thaba ase lokhatpani haire
Garida thomduna miyoi ani hatlambagi khongjang changsenaba JSC semkhre haidi haukiba December 13 da khongha patta gari amana thomlamduna Muhammad Tazaudin amasung Muhammad Salaudin kawba miyoi ani hatkiba thodok mari lenana miyamgi khongjang changsenaba JSC ama semkhre kwakta bazada ngasi mihar aduga mari lenana mifam ama pangthokpaga lonana JSC ama semki nauno semkiba JSC ki convener Rahman Buya mayumna haiki garida thombadagi laikhidraba miyoi anigi imungda Manipur gi CSO se AMSO AMPACO MMWO kwakta gi Jamiat Ulama Anjuman Musra AKYBO AMPYA na singbana victim anigi imungda mateng pangduna awa ana sarug yaduna laklei loyana makhoi anibu gari na thomlamlaga hanna yenglamduna sen khiba thodo adu miyamna yamna kanna condemn tawkhre thodo adu da senariba gari amasung gari adu bu thorok mioi phadriba phawba asiba haksang police na postmortem to handana ba honagadabani amasung warosin ama laktriba phawba asiba haksang lawkhiro haidi Imphal Ragailong da laiba Dr. James Bariam giloina bi Dr. Linda Morangmaida sakhangdaba singna ki hanbagi warol yawba chithi amaga loinana nongmai maro ahum pirambagi thawongbu all inpui students yonana akan mongda condemn tawrakle Lengak semba yaudana ba warep laukhre Kukizo Council KJC ke ahum suba Governing Council ke mifam pangthokhiba loinana Manipur da anauba lengak semba da sarug yadana ba warep laukhre hiramasi matang do thadorpo serol amana hai December 13 da Sursanpur gi Rengkai da leiba BTI auditorium da pangthokpa Governing Council ke mifam da laukhiba warep matungena Kukizo phuruki miyoi singna khundariba mafam singda atopa phuruki miyoi amata khundaba yahandaba land rights ki matang da tongan da Kukizo Chief singa khananainaba athuba matamda Kukizo miyamgi apamba punamak thabakta onthoknaba demand tawduna political rally ama satpa haina lepnare Manipur da hujik oiriba phiba masida Kukizo phuruki miyoi singna beitei phurukka punna khundaminaba yabagi maong ama uba phangdre haina palladuna serola sina hai India Constitution ki makhada Kukizo phuruki tokhaiba Union Territory ama semba natana waroisin porokna bagi atopa lambi amata laite Governing Council gi mifamda lauriba warep sing ase KNO amasung UPA ki lusingba singda pukhallaga mapung phana thabakta onthoknaba thorang laukhalaga ni haire drug lalonba gang khutpu kan khatkano haina KCP PWG MC unification na phongdoraklei drug lalon ba amadi drug ki gang khutpu sagoli basingna isage horokphom kawroi dabani Kangleipak Communist Party PWG MC unification ki PRO singkhai ngan bana thadrok poserol amana haide makhata na hai KCP PWG na ngasi phawda khundaminari ba kanglok phurup amata bo hanthana yengba laite kanglok khudemana khundaminari balamdam asi makhata na tinjang kai jangdana ba masung masama uphana lehana bagi damak war on drug ki khongthang lokhalakpane haukiba December 19 da party ki central committee tige wafam da singnarakwa haksin lawi ngasi phawba phurup amada atamna drug lalon bagi thabak tawi hana maras kiba laite lob asina sahi niputaruk subna lanthem narakpada phurup khudimaki sinau kya thawaina ponta oikrabani masida mitai pangal mitai amadi naga kya yaukrai haujiksu mitai pangal phurup ki sinau kya lupki tongan ba department singda asoba thodang lauri asiguma nuksi sanaba si thugairaklabadi tumina yengduna laithokpa ngamloi hadi Phambal tongnaba thambal satnaba honaringaida ingtappa hanjinbagi wafamdi kauthokpikhre haina ojoina phongdokhre Phambal tongnanaba amadi Manipur da thambal salaknaba honaringaida lamdam asida ingtappa hanjinanaba honabagi wafamdi kauthokpikhre haina veteran politician Okram Joina ngasi phongdokhre Manipur gi ningtamba hanjin hannaba Manipur kannanaba honaramba Maharaj Gambir Singh laikhidabagi sahi yankhai mapung pharakpagi thoram pangthokadoriba siga mari lenana paumi singa unabada mahana haiki sahi tare khungtak luraba matungda anawba Manipur ama pibiramba athawba sing adubu ngasi aikoina ningsingba amade kok non ba haibasi yamna maru oi lakleba January 9 gi nokthil pung ama makhaidagi langthabal da pangthokadoriba Maharaj Gambir Singh Narsingh Sana Harichandra amadi sakhang haudraba athawba sing amade kumja 2023 gi irang sida thawai kat khraba athawba sing gi mafam da haikaleka tamduna irat jabagi thoram sida khudimak na saruk yabiyo political party gi oba khenaba thamdana ekhoi punna saruk yamina se paumi singa unaba du da sahi taret khuntakpa ining thau Gambir Singh amade athawba sing gi ningsinglop athawba sing gi leklam thibelop imagi meira langthabal kendra club maina paibi coordinating committee amade radio listener guild Manipur gi thawmi sing hanagi minister L Zain Kumar amade nauria pakhang lakpa AC gi hanagi MLA RK Anansu sarugya ki haire
Malem Thongamna Kotugi Mathakta FIR Thangatkre, Social Activist Malem Thongamna Committee on Tribal Unity Kotugi Mathakta First Information Report FIR Lokat Pinaba, Haingang Police Station Ki Officer in Charge Kuthang the Kangpopi Police Station da, Wakat Gerol Amapisen Kre, Tongan Beluki Mera Paibi Ima Ibil Singaloina Nang Aseyo Pung Trama Toy Makaita, but the Wakat Gerol Ado, Haingang Police Station Ki OC the Pisin Kibane, December Taratareta Kotugi Makaidagi press statement Amat Tadurokuna, Malem Thongambu Kangpopi Paunu Satanaba Akanbawa Pam Tamlakibado Punkun Marigi Manung the Handok Pinaba, Kotugi Maikaida Hijakrabasu Tabakto on Torok Tabadagi, FIR Lokat Pinaba Wakat Gerol Sipisin Kibane, Nasi Kongsat Ado the Yaoroi Loop, Maibakul Mera Paibi, Laisana Women Welfare Association, Koirengai Manung, Koirengai Bazanupi Maru, Koirengai, Uram Mapal Mera Paibi, Advanced Women Society, Awang Sekmai Mera Paibi, Kurai Konsan Lekai Apunupi Loop, Hangang Makalekai Apuno Mera Paibi Singba, Sarugya Kihadi. February Amadagi Hidak Manage Potok Singi Mamal Saruk Mari Hengalagani Hadi, Lupatara Nipan Piba Beri Mapul Amagi Mamal Lupa, Humudraga Nito Yoragani Hadi. India Pumbada Surup Amasung Hidak Manage Potok Singi Mamal February Amadagi Saruk Mari Hengalagani, Polam Singadu the Lauramba Access Duty Henganaba Potokiba Central Access Amendment Bill 2025, Parliamena Ayaba Piraklagani, Nauno Santoklaba Access Duty. Aduna maram oiraga goods and service tax GST hengat pagalunana hariba pothok sing adugi mamal lebak sin bathungna hengalagan hari lengang na phongdorakibagi matungina February amadagi surup amasung hidak managi pothok sing hengat kani yumsa kaisa numita finance ministry na phongdokibagi matungina surup masai lising amada hengat kadawi basang adu lupa lising aniga Yankai Amasung Lupa, Lising Nipanga, Songa Pabo Oigani, Surup Masay Adugi Asang Bagi Matungina Mamasu Hongdo Hongzin Legani, Aduga Goods and Service Tax Hangat Pagisang, Sada Nipu Oigani Haide, Suruki Mamal Hangalak Paduna Maiku Season of Mio Milan Chama, Rom the Saipu Piragani, Officer Loba Waro Sigimatungina, Jose Quaitigi Mamal Hongbani Hadeba Beri, Mapul Amagi Mamal Lupa Taranipan, Onambadagi, Lupa Humdranito Yauragani, Central Excess Amendment Bill Namohut Silakatoribadu Yenglaga, Excise Rates Sound. Hong Balegane, Hidak Manage Potok Sing Cigarette Cigar Gudka, Umbaya Hidak Manage Potok Singi Mamal the Sound Hong Balegane, Hose Surup Masay Sing Amad Loba Excess Duty Adulupa, Sani the Gay, Satret the Kuntramanga Oigane, Aduga, Surup Makal Kenabagi Matungina Surup Masay Sing Amada Pigadaba Mamalupa, Lising Taramatoy Aduga, Umbaya Hidak Manada Loba Excess Duty Nasa the Sama Hangat Gane, Aduga Gudka Tobacco Ginasa the Kungamanga the Nipu Pawa Hangat Piyai, Mamang the Sada Kungamanga. The excise duty Lauron Kibane, Suruk Oina Natraga Maiku in a season of Yaba Potok Singi Mamala Quaidigi Wang Hengale, Hadaba Potok Sing under the lower excise duty Saruk Manga Habidi Sada. Home Pudagi Sada Sahum Hangat Kani Haire, Lamdamasida Hidak Managi Potok Mamal Hangat Pa, Handa Kesina Oiragani, India the Hana Panglaba Hidak Managi Potok Singasi, Santoka Yeng Nabada, Adumak Puba Yavasang, Oiduna Lakibani, Aduga House, the Polam Sing Adugi retail price Sada, Yankayum do Hangat Kani, World Health Organization Piba Sada 75 ki benchmark Adugi Makada Huzuk Pawgi Oina Lady, had a benchmark Adu Hidak Managi Potok Sizinari Bamio Singda, Puning Taugatanaba Ohanbane, Nauna Hidak Managi Potok Sing Hangat Kadoriba Mamal Aduna Leba Asigi Sel Tungi Pibam da Asoba Kulai Ama Oiragani, Hauki Hisa Sindagi Sang Wang Hangat Po in a Toklagani, Toksagasna Leba Asigi Revenue da Asoba Owanba Ama Tohalagani, Loinana, indirect tax Kongat Pedasu, Sauna, Hongolegani Hadi. Namthaka Mari Lena case Manipur ki private company Anidagi Edina Lupa crore 33.66 Lantum seized Tokre Hadi. Enforcement Directorate Edina Namthaka Mari Lena case in the Provisional Attachment Order PAO talk to the Manipur ki private company Anigi Punalupa crore 33.66 Oigada Balantum seized down of Kangalaki Bagalina Tongan Red Sing Satakre. Directorate Sigi Info Subzonal Office the case Sigamari Lena PAO issue to private company Ani Habidi MS Birla Emporium Private Limited MS Ira Finance Private Limited Hariba Company Asigi Director Yumnam Iraban Tamadi Mio Karana Finance Company Asida Investor Lising Mangarum Dagi Namthak Taudun Sen Kongali Habigi Maral the Edina case and Resta Taukibane Company and Yasigimatak Tamang Zonana CID Crime Branch Manipurna Indian Penal Code Section 1860 Gimakada Company Ani Asigi Director Oba
yumnam irabantagi mathakta FIR register tawkhe matung tarakpada case asi idina lokhalaba matung makhatana investigation sathaduna lakhibane CID crime branch Manipur director yumnam irabantagi mathakta charge tawraduna 2019 dagi 2021 phawbada sasanaba investment deposit scheme sing hangduktuna investor sing da makhoina deposit tawriba fund sing adugi achauba sendoi ga loinana capital handokani hana thajaba piduna finance company ani asi salai kibane mahana chawrana investor lising manga rom dagi chawrana lupa crore chani yankrai rom deposit tawhanduna masagi sendong tana bohona ke investor sing aduna 2020 gi march tha phawbada makhoi gi interest sing pithorak tabadagi tongan ba complaint sing mari lenaba department sing da lakpadagi company ani asigi director gi mathakta CID crime branch Manipur na ahanbo oina FIR file tawkibani haide Anauba sahi ge khudol oina commercial LPG gi mamal hanthakre imungda seasonary chak thong gas ke mamal de ahongba leite haide anauba sahi ama lakpada miyamna harau nungai ba phongdokna duna thoram kya pang thokhibaga marakta ngarang sahi asigi anauba numit January gi tang amada kilogram 18 gi commercial LPG gas cylinder amade kilogram 5 ki free trade LPG LTF cylinder gi mamal oil marketing company na hantha hankre ngarang new year numita hantha hankiba commercial LPG gas cylinder gi mamal ice mamang sahige jun thadagi manungda khwaidagi wangna commercial LPG gas cylinder gi mamal hanthakibani haire oil marketing company sina commercial gas cylinder amagi mamal da haradagi lupa chamaga 13 hanthakibaga loinana hairiba mamal ase ngarangdagi chanabasu haukhre adum oinamak miyamgi imungda chakthong gas oina sizinariba gas cylinder gi mamal de ahongba amata leitre commercial LPG gas cylinder gi mamal ase mamangda anirak thokna December thada lupa 15 ga 10.50 hanthakibane masigi mamangda cylinder amagi mamalda lupa 5 hanthakibane kilogram 5 gi free trade LPG gi cylinder gi oina cylinder amda lupa 18 hantaduna anauba mamal ngarangdagi chanaba hauki hare